ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯆꯠꯇꯦ ꯅꯪꯅ ꯇꯧꯗꯣꯏꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯄꯥꯕꯣ ꯁꯦꯡꯅ ꯇꯥꯛꯄꯤꯌꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯇꯧꯔꯕ꯭ꯔꯣ ꯊꯕꯛꯇꯣ ꯆꯠꯂꯒꯗꯤ ꯁꯦꯟ ꯅꯨꯡꯗꯣ ꯈꯔ ꯊꯣꯛꯀꯗꯕ ꯁꯦ ꯆꯪꯉꯣ ꯌꯨꯝꯗ ꯃꯤ ꯀꯅꯥꯝ ꯂꯩꯍꯧꯗꯕꯅꯤꯀꯣ ꯅꯅꯦ ꯇꯣꯝꯕꯤꯁꯨ ꯊꯕꯛ ꯆꯠꯈꯤꯕꯅꯤ ꯍꯣꯏ ꯄꯥꯕꯣ ꯅꯣꯏꯕꯨ ꯉꯥꯅꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯜꯂꯛꯄ ꯌꯥꯕꯅꯤꯗ ꯑꯁ ꯁꯤꯜꯂ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯁꯣꯝꯗ ꯃꯤ ꯂꯩꯇꯕ ꯌꯥꯎꯅ ꯇꯧꯔꯤꯅꯤ ꯑꯗꯣ ꯏꯇꯥꯎ ꯅꯪꯗꯤ ꯈꯔ ꯂꯩꯔꯒ ꯕꯣꯏꯂꯔ ꯃꯆꯨ ꯐꯨꯔꯤꯠꯀ ꯂꯤꯠꯂꯒ ꯊꯃꯣꯃꯤꯇ ꯉꯛꯁꯝꯗ ꯌꯥꯟꯁꯤꯜꯂ ꯆꯠꯈ꯭ꯔꯅꯤꯀꯣ ꯏꯇꯥꯎ ꯅꯣꯏ ꯑꯅꯤꯒꯤꯁꯨ ꯆꯥꯅꯕꯝ ꯌꯦꯡꯉ ꯀꯩꯅꯣ ꯅꯠꯇ꯭ꯔꯒꯅ ꯑꯔꯥꯡꯕ ꯐꯪꯕꯩ ꯆꯠꯂꯒꯦꯔꯣ ꯅꯪꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯦꯅꯦꯖꯔ ꯑꯣꯏꯕꯁꯨ ꯀꯟꯕꯅꯤꯅ ꯑꯗꯨ ꯀꯥꯇꯤ ꯈꯔ ꯀꯛꯄ ꯇꯝꯁꯤꯜꯂꯒ ꯆꯠꯂꯁꯤꯔ ꯈꯜꯂꯤꯝ ꯆꯠꯂꯣ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯕꯣꯜ ꯌꯦꯡꯕ ꯆꯠꯁꯤꯀꯣ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯗꯣꯛꯇꯔ ꯅꯪꯅꯕꯨ ꯕꯣꯜ ꯂꯩ ꯗꯣꯛꯇꯔ ꯍꯥꯏꯗꯨꯗꯤ ꯃꯁꯥꯒ ꯅꯥꯜꯂꯒ ꯐꯨꯔꯤꯠ ꯑꯉꯧꯕꯒ ꯂꯤꯠꯂꯒ ꯇꯛꯀ ꯇꯧꯔꯒ ꯑꯅꯥꯕꯩ ꯃꯅꯥꯛ ꯆꯪꯕꯗ ꯌꯥꯝ ꯊꯤꯅ ꯅꯥꯞꯀꯗꯕ ꯅꯪꯅ ꯁꯤꯗ ꯕꯣꯜ ꯈꯔ ꯁꯥꯟꯅ ꯕꯣꯗꯤ ꯈꯔ ꯁꯦꯝ ꯕꯣꯗꯤ ꯕꯤꯜꯗꯔ ꯃꯥꯜꯂꯦ ꯍꯥꯏꯅꯔꯅꯤꯅꯦ ꯅꯪꯕꯣ ꯑꯣꯏꯗ꯭ꯔꯤꯀꯥꯟꯗꯅꯦ ꯗꯣꯛꯇꯔ ꯍꯥꯏꯃꯟꯗꯅꯅꯦ ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯤꯅ ꯑꯩꯁꯦ ꯗꯣꯛꯇꯔ ꯃꯥꯜꯂꯝꯃꯅꯤ ꯏꯕꯨꯡꯉꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯗꯨꯕꯨ ꯍꯜꯂꯛꯈ꯭ꯔꯕꯣ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯜꯂꯛꯈꯤꯕꯅꯤ ꯀ꯭ꯂꯥꯁꯀ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯑꯗꯣ ꯏꯇꯥꯎ ꯈꯨꯗꯩꯗ ꯑꯥꯏꯔꯟ ꯇꯛꯄꯒꯤ ꯊꯕꯛꯁꯤ ꯇꯣꯛꯑꯁꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯈꯨꯗꯩꯗ ꯑꯥꯏꯔꯟ ꯇꯛꯑꯒ ꯍꯦꯔꯣꯅꯤ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯄꯨꯁꯄꯥꯗꯣ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ ꯑꯗꯨꯒ ꯑꯗꯨꯝ ꯈꯪꯖꯔꯣ ꯑꯗꯨ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣꯕ ꯑꯗꯣ ꯑꯩꯗꯤ ꯏꯔꯨꯖꯕ ꯑꯃꯨꯛ ꯆꯪꯉꯨꯒꯦ ꯑꯗꯣ ꯅꯨꯄꯥꯅꯤ ꯍꯣꯔꯦꯟ ꯍꯧꯔꯝꯃꯨꯀꯣ ꯂꯥꯛꯑꯣ ꯏꯅꯦ ꯆꯤꯅꯤ ꯂꯨꯄꯥ 20 ꯄꯤꯕꯤꯌꯨꯕ ꯏꯆꯟ ꯄꯣꯠ ꯂꯩꯔꯝꯃꯤꯔꯣ ꯑꯧ ꯗꯥ ꯊꯥꯏꯅꯗꯤ ꯀꯩ ꯂꯩꯗꯣꯏꯅꯣ ꯄꯣꯠ ꯈꯔ ꯂꯩꯒꯦ ꯇꯧꯅꯤ ꯆꯠꯂꯣ ꯏꯅꯦ ꯁꯤꯒꯤ ꯂꯦꯠꯁꯤꯒ ꯑꯗꯩꯗꯤ ꯑꯆꯥꯄꯣꯠ ꯈꯔꯁꯤꯒ ꯍꯩꯃꯍꯤ ꯈꯤꯇꯪ ꯍꯥꯞꯄꯤꯌꯣ ꯏꯆꯟ ꯑꯝꯇꯪ ꯉꯥꯏꯈꯣꯅꯦ ꯁꯦ ꯅꯣꯏ ꯁꯤꯒ ꯆꯥꯃꯤꯟꯅꯧ ꯗꯥ ꯊꯥꯏꯅ ꯑꯆꯥꯄꯣꯠ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯤꯔꯛꯏꯁꯤ ꯀꯩꯒꯤꯅꯣ ꯁꯨꯝ ꯄꯤꯖꯅꯤꯡꯗꯅ ꯄꯤꯕꯅꯤꯗ ꯏꯆꯟꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯆꯥꯄꯣꯠ ꯄꯤꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯩ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯆꯠꯂꯣꯍꯦ ꯑꯆꯥꯄꯣꯠ ꯆꯥꯎ ꯄꯤꯕꯕꯨ ꯀꯩꯗꯧꯕꯩ ꯉꯥꯡꯗꯣꯏꯅꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯗꯣ ꯅꯣꯏ ꯁꯤꯗꯁꯨ ꯍꯥꯏꯌꯣ ꯑꯩꯅ ꯄꯤꯔꯛꯄꯅꯦ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯍꯌꯦꯡꯒꯩ ꯊꯦꯡꯅꯔꯁꯨ ꯄꯤꯔꯛꯀꯅꯨꯀꯣ ꯗꯥ ꯊꯥꯏꯅ ꯑꯩ ꯆꯠꯂꯒꯦ ꯍꯣꯏ ꯆꯠꯂꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯚꯥꯏ ꯅꯪꯒꯤ ꯅꯣꯠꯕꯨꯛꯇꯣ ꯑꯝꯇ ꯂꯧꯒꯦꯗ ꯍꯣꯏ ꯂꯧꯋꯣ ꯂꯥꯛꯑꯣ ꯁꯤꯗ ꯕꯣꯔꯥ ꯆꯥꯎꯁꯦ ꯏꯅꯦ ꯕꯣꯔꯥ ꯄꯦ ꯑꯝꯇ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯕꯣꯔꯥꯁꯤ ꯏꯪꯗ꯭ꯔꯣ ꯗꯥ ꯊꯥꯏꯅꯒ ꯅꯪꯒ ꯀꯧꯅꯗ꯭ꯔꯕꯣ ꯀꯧꯅ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯃꯥꯗꯣ ꯅꯨꯄꯤꯒ ꯀꯣꯏꯖꯥꯠꯂꯣ ꯈꯪꯗꯦꯍꯦ ꯃꯁꯥꯗ ꯍꯪꯉꯨ ꯌꯥꯗ꯭ꯔꯥ ꯑꯗꯣ ꯅꯪꯅ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ ꯀꯩꯅꯣ ꯅꯨꯄꯤꯅ ꯍꯥꯏꯕꯁꯨ ꯆꯠꯅꯔꯕꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯁ ꯍꯧꯖꯤꯛꯀꯥꯟꯕꯨ ꯀꯩꯅꯣ ꯅꯨꯄꯤꯅ ꯍꯥꯏꯕ ꯂꯣꯏ ꯆꯠꯅꯔꯕꯅꯤ ꯑꯗꯣ ꯑꯩꯅ ꯕꯣꯔꯥ ꯄꯤꯖꯩꯁꯦ ꯄꯥ ꯍꯥꯏꯅꯕꯤꯅꯕꯅꯤ ꯏꯁ ꯑꯗꯨ ꯍꯦꯛ ꯍꯥꯏꯗꯕꯗ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏ ꯏꯁ ꯌꯥꯝ ꯉꯝꯃꯦ ꯅꯪꯗꯤ ꯆꯥꯔꯣꯏ ꯕꯣꯔꯥꯒ ꯑꯝꯇ ꯐꯥꯒꯤ ꯇꯧꯕꯅꯤ ꯆꯥꯎꯋꯣ
ꯁꯦ ꯏꯃꯥ ꯆꯥꯛꯁꯨ ꯂꯣꯏꯔꯕꯗꯤ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ ꯍꯣꯏ ꯍꯣꯏ ꯑꯩ ꯐꯤꯔꯣꯝꯗꯣ ꯍꯣꯡꯗꯣꯛꯈꯤꯒꯦꯀꯣ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯒꯦ ꯏꯃꯥ ꯀꯣꯛ ꯁꯥꯃꯜꯂꯦ ꯏꯃꯥꯅꯅꯦ ꯍꯤꯗꯥꯛ ꯂꯩꯔꯛꯑꯕꯅꯤ ꯍꯤꯗꯥꯛ ꯆꯥꯔꯒ ꯃꯔꯥꯏꯅ ꯐꯖꯔꯅꯤꯗ ꯏꯃꯥꯁꯨ ꯐꯤꯔꯣꯜ ꯑꯝꯇ ꯍꯣꯡꯗꯣꯛꯈꯤꯒꯦꯀꯣ ꯍꯣꯏ ꯏꯇꯥꯎ ꯑꯃꯗꯨꯕꯨ ꯍꯜꯂꯛꯄ ꯆꯠꯂꯣ ꯑꯁ ꯈꯪꯗꯦꯗ ꯅꯨꯄꯤꯅꯦꯅ ꯈꯔ ꯐꯖꯔꯗꯤ ꯐꯩ ꯂꯩꯀꯥꯏ ꯂꯣꯏꯁꯜꯂꯤꯕꯣ ꯍꯌꯦꯡꯋꯥꯏ ꯁꯣꯏꯅꯗꯅꯕ ꯅꯪ ꯈꯪꯕꯣꯠꯇꯦ ꯅꯨꯡꯁꯤꯕꯩꯅꯤ 이보 ꯑꯁ ꯅꯝꯊꯤ ꯑꯁꯨꯛꯇ ꯆꯠꯂꯣ 나타낼 ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯁꯥꯏꯕꯨꯛ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯍꯩ ꯃꯍꯤ ꯑꯃꯃꯝꯇꯪ ꯂꯩꯖꯔꯝꯒꯗꯅ ꯌꯥꯔꯅꯤꯗ ꯂꯩꯔꯁꯨ ꯌꯥꯏ ꯏꯇꯥꯎ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯅ ꯁꯦꯝꯕꯤꯔꯣꯗꯅ ꯈꯪꯗꯦꯗ ꯌꯥꯔꯣꯏꯗ ꯅꯨꯄꯤꯗꯤ ꯑꯅꯤ ꯁꯨꯔꯦ ꯑꯃꯅ ꯑꯁꯣꯝꯗꯒꯤ ꯑꯃꯅ ꯁꯣꯝꯗꯒꯤ ꯍꯦꯃꯟꯗ꯭ꯔꯣ ꯐꯖꯩꯗ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯗꯤ ꯁꯦ 나타낼 ꯂꯩꯗ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ ꯄꯤꯔꯕꯅꯤꯅ ꯂꯧꯁꯤꯜꯂꯦꯀꯣ ꯑꯗꯣ 나타낼 ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯦ ꯅꯪ ꯐꯣꯟ ꯑꯝꯇ ꯄꯤꯌꯨꯗ ꯒꯦꯝ ꯑꯝꯇ ꯁꯥꯟꯅꯒꯦ ꯍꯥꯏꯕ ꯑꯉꯥꯡꯅ ꯇꯨꯝꯕ ꯆꯠꯂꯣ ꯏꯪꯕ ꯏꯪꯕꯅꯤꯀꯣ ꯇꯨꯏꯁꯟꯁꯨ ꯆꯠꯇꯦ ꯅꯥꯏꯅ ꯅꯥꯁꯟꯅꯔꯒ ꯆꯠꯂꯣ ꯐꯣꯟꯒꯥꯏ ꯂꯥꯏꯔꯤꯛꯇꯤ ꯄꯥꯅꯤꯡꯗꯦ ꯐꯣꯟ ꯑꯗꯨꯝ ꯏꯕꯦꯝꯃ ꯅꯪ ꯇꯦꯟꯁꯦ 10ꯔꯛ ꯊꯥꯒꯦ ꯍꯥꯏꯔꯕ ꯇꯨꯏꯁꯟꯁꯨ ꯆꯠꯅꯤꯡꯗꯦ ꯑꯃꯁꯨ ꯇꯧꯅꯤꯡꯗꯦ ꯊꯕꯛꯁꯨ ꯀꯇꯟ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ WTM ꯆꯥꯁꯜꯂꯒ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯅ ꯌꯥꯔꯦ ꯈꯪꯖꯩ ꯏꯕꯦꯝꯃ ꯅꯔꯤꯅ ꯃꯥ ꯇꯜꯂꯒ ꯆꯠꯂꯦ ꯇꯨꯝꯃꯨ ꯑꯍꯤꯡꯁꯤꯗ ꯀꯩꯅꯣ ꯚꯨꯠꯀ ꯇꯝꯅꯤꯡꯖꯥꯔꯣ ꯅꯠꯇꯦꯍꯦ ꯑꯩ ꯏꯟꯖꯥꯡ ꯊꯤꯜꯂꯛꯏꯅꯦ ꯑꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯆꯦ ꯑꯃ ꯊꯣꯛꯃꯤꯟꯅꯧꯁꯤ ꯂꯥꯛꯑꯣ ꯆꯠꯍꯦ ꯏꯪgrꯀꯥꯟꯁꯤꯗ ꯏꯪꯉꯤꯆꯣ ꯇꯥꯎ ꯑꯃ ꯊꯣꯛꯃꯤꯟꯅꯧꯁꯦ ꯂꯥꯛꯑꯣꯍꯦ ꯊꯣꯛꯃꯤꯟꯅꯧꯁꯦ ꯏꯪꯉꯦꯃꯦ ꯑꯩꯕꯣ चलो नंग हिजाने चलो ꯍꯜꯂꯣ ꯏꯇꯥꯎ ꯑꯩ ꯍꯌꯦꯡ ꯊꯣꯛꯂꯛꯑꯅꯤ ꯑꯝꯇ ꯄꯨꯟꯁꯤꯗꯅ ꯍꯣꯏ ꯄꯨꯟꯁꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯑꯗꯣ ꯀꯩꯗꯧꯁꯤ ꯍꯥꯏꯅꯣ ꯀꯩꯅꯣ ꯑꯩꯈꯣꯏꯅꯕꯨ ꯀꯩꯅꯣ ꯉꯥꯅꯨ ꯑꯣꯏꯅ ꯇꯧꯁꯤ ꯀꯩꯅꯣ ꯉꯁꯤꯁꯨ ꯉꯥꯅꯨ ꯍꯌꯦꯡꯁꯨ ꯉꯥꯅꯨ ꯐꯖꯗꯧꯔꯤ ꯏꯇꯥꯎ ꯃꯦꯛꯁꯇꯣ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯦ ꯑꯩꯅ ꯊꯣꯛꯎꯈꯤꯒꯦꯀꯣ ꯑꯗꯣ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯁꯣꯏꯔꯦ ꯀꯩꯗꯧꯕꯩ ꯁꯣꯏꯗꯣꯏꯅꯣ ꯏꯇꯥꯎ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯊꯝꯃꯦ ꯀꯩꯅꯣ ꯑꯃꯗꯨꯅ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯐꯣꯟ ꯑꯝꯇ ꯇꯧꯁꯜꯂꯣ ꯑꯁ ꯊꯣꯛꯆꯔꯛꯆꯅꯤ ꯑꯃꯗꯣ ꯅꯨꯄꯤꯒꯤ ꯇꯥꯏꯞ ꯇꯧꯅꯤ ꯉꯥꯡꯉꯥꯌꯣ ꯆꯨꯔꯨꯛ ꯑꯝꯇ ꯌꯥꯎꯗ꯭ꯔꯣ ꯗꯨꯀꯥꯟꯗꯩ ꯂꯧꯔꯣ ꯑꯣ ꯀꯣꯟꯅ ꯂꯧꯔꯁꯤ ꯍꯤꯟꯖꯥꯡ ꯂꯧꯔꯝꯃꯕꯣ ꯅꯣꯏ ꯑꯅꯤꯕꯣ ꯍꯦ ꯈꯪꯉꯦ ꯂꯧꯔꯝꯃꯦ ꯑꯗꯨ ꯏꯇꯥꯎ ꯕꯤꯌꯔꯗꯣ 3 ꯈꯛꯇꯪ ꯂꯧꯈꯤꯁꯦ ꯏꯁ ꯀꯔꯤ ꯅꯨꯄꯤꯔꯣ ꯅꯪꯕꯣ ꯕꯤꯌꯥꯔꯗꯨꯗꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏꯅ ꯑꯁꯥꯕꯗꯣ ꯇꯧꯒꯗꯕ
ꯃꯔꯤ ꯇꯪꯅ ꯀꯣꯟꯅꯤꯗ ꯍꯣꯏ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤꯂꯣ ꯌꯥꯔꯦ ꯏꯟꯖꯥꯡ ꯊꯣꯡ ꯊꯦꯡꯅꯕꯅꯤ ꯂꯥꯛꯑꯣ ꯏꯗꯣꯝꯆꯥ ꯏꯃꯥꯗꯤ ꯅꯃꯥꯗꯨ ꯗꯨꯀꯥꯟ ꯊꯣꯛꯈꯤꯅꯦ ꯍꯜꯂꯣ ꯏꯃꯥ ꯌꯨꯝ ꯍꯟꯈꯤꯔꯣꯏꯗ꯭ꯔꯣ ꯍꯜꯂꯅꯤ ꯉꯍꯥꯛ ꯋꯥꯠꯂꯤ ꯏꯃꯥ ꯑꯩꯗꯣ ꯆꯪꯉꯛꯑꯒꯦ ꯑꯗꯨꯒ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯁꯦ ꯑꯩ ꯚꯔꯥ ꯌꯥꯎꯗ꯭ꯔꯦꯕ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯄꯨꯟꯅ ꯍꯜꯂꯁꯤ ꯄꯨꯟꯅ ꯍꯣꯏ ꯍꯜꯂꯁꯤ ꯊꯝꯃꯦꯀꯣ ꯏꯃꯥ ꯍꯣꯏ ꯊꯝꯃꯣ ꯊꯝꯃꯣ ꯑꯗꯨ ꯏꯃꯥ ꯍꯌꯦꯡꯗꯤ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯁꯦ ꯍꯥꯏꯕ ꯍꯌꯦꯡꯅꯦ ꯏꯃꯥꯅ ꯕꯖꯥꯔꯗꯒꯤ ꯍꯜꯂꯛꯄꯗ ꯉꯥꯗꯨ ꯂꯩꯔꯛꯑꯒꯦ ꯏꯃꯥ ꯐꯤ ꯍꯣꯡꯗꯣꯛꯄꯤꯔꯣ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯍꯣꯏ 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 ꯏꯕꯦꯝꯃ ꯂꯥꯏꯔꯤꯛꯇꯣ ꯄꯥꯊꯣꯛꯑꯣꯀꯣ ꯂꯣꯏꯁꯤꯜꯂꯝꯃꯕꯣ ꯏꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯦ ꯁꯦ ꯄꯥꯏꯌꯨꯅꯦ ꯌꯥꯝꯅꯗꯤ ꯌꯥꯎꯗ꯭ꯔꯕꯅꯤ 10-20 ꯌꯥꯎꯔꯝꯅꯤ ꯑꯗꯨꯁꯨ ꯀꯔꯣꯔꯅꯤ ꯄꯤꯟꯗꯤ ꯍꯥꯟꯅꯩꯗꯨꯅꯤ ꯊꯕꯛꯇꯨꯗ ꯐꯖꯅ ꯇꯧꯅꯦ ꯍꯣꯏ ꯏꯌꯥꯝꯕ ꯃꯅꯥ ꯃꯅꯤꯟ ꯀꯅꯥ ꯀꯅꯥ ꯈꯪꯍꯧꯒꯦ ꯀꯅꯥꯃꯨꯛ ꯍꯧꯗꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯇꯥꯃꯣ ꯕꯕꯨ ꯉꯁꯤ ꯏꯃꯥꯟꯅꯕ ꯈꯔ ꯂꯥꯛꯀꯅꯤ ꯑꯗꯣ ꯏꯗꯣꯝꯆꯥꯗꯣ ꯆꯥꯛ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯣꯅ ꯍꯥꯏꯌꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯀꯗꯣꯝ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯈꯪꯗꯦꯕ ꯏꯆꯥꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯕꯨ ꯃꯣꯏ ꯀꯌꯥꯅꯣꯅꯦ ꯂꯥꯛꯇꯣꯏꯗꯨꯕꯣ ꯃꯣꯏ 4-5 ꯂꯥꯛꯀꯅꯤꯗ ꯕꯕꯨ ꯑꯗꯨꯗꯤ ꯄꯥꯕꯨꯡꯅ ꯌꯦꯟ ꯀꯦꯖꯤ 4-5 ꯊꯣꯡꯉꯗꯤ ꯌꯥꯔꯦꯅꯦ ꯅꯃꯥꯟꯅꯕꯒꯤꯅ ꯌꯦꯟ ꯀꯦꯖꯤ ꯑꯃ ꯏꯆꯥꯒꯤꯅ ꯌꯦꯟ ꯕꯕꯨ ꯍꯣꯔꯦꯟ ꯊꯦꯡꯅꯤꯀꯣ ꯏꯕꯨꯡꯉꯣ ꯏꯟꯖꯥꯡꯗꯣ ꯅꯪ ꯈꯔ ꯂꯩꯕꯤꯔꯨꯔꯣ ꯍꯣꯏ ꯇꯥꯃꯣ ꯆꯠꯂꯣ खर फजना येंगो ममानब लाकनी होय तामो चलो येन केजी मैं वहां लोग को होय तामो अदो बाबू फिल्म तो होंगे चंगे को बाबू चलो चलो होंगो चलो जाओ खतरो हाउ तो माल है यारे लाओ रनु जाओ नहीं खतरो मको ए चक लो होय होय हाउ तो माल है नते ngसाइगी असाबदो काय चखलि थोरो हॉर्स गाड़ी ते यावगी बने लौथरो गाड़ी सो बिरो आई गाड़ी सो पाई थे गाड़ी सो बिगो हाबा लौथोलो करिनो से ता दम चादी वॉशरूम चंगिरो जा आई शमागे
ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯕꯨ ꯑꯁ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯁ ꯑꯩ ꯀꯣꯛ ꯁꯥꯗꯧꯔꯤꯗ ꯍꯥꯟꯅꯗꯒꯤ ꯗꯥꯎꯟ ꯆꯠꯇꯨꯅ ꯂꯩꯔꯕ ꯊꯕꯛꯁꯤꯡꯁꯦ ꯀꯔꯝꯅ ꯍꯧꯒꯠꯍꯟꯁꯤꯒꯦ ꯈꯟꯕꯗ ꯑꯩ ꯃꯊꯥ ꯁꯥꯔꯕꯅꯤ ꯑꯗꯣ ꯅꯆꯥꯅꯨꯄꯥꯒꯤ ꯊꯕꯛꯇꯨꯅ ꯀꯃꯥꯏꯅ ꯇꯧꯔꯕ ꯏꯆꯥꯅꯨꯄꯥꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯖꯜꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯜꯂꯁꯤ ꯍꯣꯏ ꯏꯇꯥꯎ ꯇꯧꯔꯁꯤ ꯑꯗꯨꯕꯨ ꯃꯁꯥ ꯃꯁꯥꯅ ꯇꯧꯅꯤꯡꯗ꯭ꯔꯤꯕꯁꯤꯅꯤꯅꯦ ꯏꯇꯥꯎ ꯌꯦꯡꯉꯁꯤ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯏꯇꯥꯎ ꯊꯥꯅꯤꯟꯒ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯇꯧꯕꯅꯤ ꯑꯗꯨꯒꯤꯔ ꯃꯥꯅ ꯗ꯭ꯔꯦꯁ ꯃꯌꯥꯝ ꯄꯨꯊꯣꯛꯑ ꯇꯧꯍꯧꯔꯤꯗꯣ ꯑꯗꯣ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯁꯟꯅꯕ ꯇꯧꯔꯣꯅꯦ ꯅꯈꯣꯏꯕꯣ ꯅꯈꯣꯏꯕꯨ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯍꯥꯏꯔꯕꯅꯤꯅꯦ ꯏꯇꯥꯎ ꯁꯣꯝꯗꯁꯨ ꯀꯩ ꯀꯩꯅꯣ ꯈꯔ ꯇꯧꯁꯟꯅꯕ ꯍꯥꯏꯔꯕꯅꯤꯅꯦ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯅꯦ ꯏꯇꯥꯎ ꯄꯥꯕꯨꯡ ꯑꯩ ꯊꯕꯛ ꯊꯦꯡꯈ꯭ꯔꯦ ꯆꯠꯂꯒꯦꯗ ꯄꯥꯕꯨꯡ ꯍꯥꯏꯔꯨꯔꯒ ꯍꯥꯏꯔꯛꯏꯕ ꯋꯥꯍꯩꯁꯤꯅ ꯌꯦꯡꯉꯨꯗꯅ ꯏꯇꯥꯎ ꯄꯥꯕꯨꯡ ꯑꯩ ꯆꯠꯂꯨꯈꯤꯒꯦꯕ ꯊꯦꯡꯉꯦꯕ ꯆꯠꯂꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯆꯠꯂꯦꯀꯣ ꯑꯣ ꯁꯤꯔꯥ ꯁꯤꯗꯤ ꯊꯥ ꯐꯥꯅ ꯂꯩꯕꯁꯨ ꯉꯝꯃꯣꯏꯗꯧꯗ ꯏꯇꯥꯎꯅ ꯑꯗꯨꯛ ꯂꯨꯅ ꯈꯟꯕꯤꯔꯝꯃꯤꯗꯨꯕꯨ ꯑꯩ ꯑꯉꯥꯡꯈꯩꯗ ꯁꯤꯟꯅꯈ꯭ꯔꯒꯦ ꯑꯗꯨꯒ ꯁꯠ ꯂꯥꯎꯅ ꯂꯣꯏꯁꯤꯟꯈ꯭ꯔ ꯂꯣꯏꯔꯦꯅꯦ ꯂꯣꯏꯁꯤꯟꯅꯕ ꯁꯤꯜꯂꯒꯦ ꯀꯩꯗꯧꯔꯒꯦ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯏꯃꯨꯡ ꯑꯃ ꯋꯥꯒꯗꯕꯗꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯟꯕ ꯐꯩ ꯀꯦꯡꯕ ꯑꯁ ꯌꯥꯔꯦꯁꯤ ꯏꯇꯥꯎ ꯑꯁ ꯏꯇꯥꯎ ꯅꯇꯥꯎ ꯀꯦꯡꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯇꯣꯛꯄ ꯇꯧꯈ꯭ꯔꯒꯦ ꯀꯩꯗꯧꯔꯒꯦ ꯐꯣꯇꯣꯗꯣ ꯏꯇꯥꯎ ꯍꯣꯔꯦꯟ ꯑꯩꯒꯤ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇꯨꯗ ꯀꯥꯞꯁꯤꯟꯕꯤꯔꯛꯑꯣ ꯀꯩꯝ ꯈꯜꯂꯨꯅꯨꯗ ꯏꯇꯥꯎ ꯏꯁꯥꯁꯤ ꯌꯥꯡꯅ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯉꯥꯡꯈꯩꯗ ꯁꯤꯟꯅꯔꯒꯦ ꯐꯠ ꯂꯥꯎ ꯀꯥꯞꯊꯣꯛꯍꯟꯈ꯭ꯔꯒꯦ ꯏꯇꯥꯎ ꯁꯔꯨꯕꯨ ꯈꯨꯜꯂ ꯂꯣꯏꯒꯦ ꯀꯩꯗꯧꯔꯒꯦ ꯁꯤꯒꯤꯗꯃꯛꯇ ꯀꯣꯛ ꯁꯥꯔꯣꯏꯁꯦ ꯏꯇꯥꯎ ꯅꯇꯥꯎ ꯀꯦꯡꯕ ꯂꯩꯔꯤ ꯀꯩꯗꯧꯔꯒꯦ ꯍꯜꯂꯣ ꯏꯇꯥꯎ ꯑꯩ ꯅꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯌꯦꯅꯦ ꯏꯇꯥꯎ ꯏꯇꯥꯎ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯈꯪꯉꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯉꯥꯡꯅꯤ ꯀꯩꯅꯣ ꯑꯗꯣ ꯃꯥꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯌꯨꯗꯅ ꯌꯥꯎꯗꯦꯗ ꯅꯪꯒꯤꯁꯤꯗꯤ ꯁꯤꯌꯥꯔꯁꯦ ꯆꯪꯉꯣ ꯌꯥꯔꯁꯦ ꯅꯨꯄꯤ ꯉꯥꯡ ꯋꯥꯔꯤ ꯇꯣꯛꯑꯣ ꯌꯥꯔꯦ ꯆꯪꯉꯣ ꯆꯪꯉꯣ ꯂꯥꯎ ꯆꯠꯂꯣ ꯑꯣꯏ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯁꯥꯏꯕꯨꯛ ꯁꯨꯝ ꯋꯥꯛꯀꯤꯡ ꯆꯠꯂꯨꯕꯅꯤ ꯑꯗꯣ ꯅꯪꯗꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯗ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯄꯣꯠ ꯂꯩꯔꯨꯕꯅꯦ ꯅꯊꯅꯤꯜ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯁꯥꯏꯕꯨꯛ ꯊꯤꯟꯕꯤꯔꯝꯃꯣ ꯑꯁ ꯕꯦꯔꯥꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯡꯁꯤꯠꯁꯤꯅꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯅꯕ ꯌꯦꯡꯕ ꯊꯣꯛꯂꯛꯏꯅꯦ ꯍꯥꯏꯇꯥꯔꯦ ꯑꯁ ꯀꯩꯅꯣꯝꯅꯤꯅ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯅꯦ ꯋꯥꯛꯀꯤꯡ ꯆꯠꯂꯤꯅꯦ ꯍꯥꯏꯔꯒ ꯌꯨ ꯊꯛꯄꯗꯣ ꯈꯔ ꯈꯔ ꯂꯦꯞꯄꯣ ꯅꯆꯥꯅꯁꯨꯗꯣ ꯑꯝꯇ ꯌꯥꯔꯔꯣꯏ ꯌꯥꯔꯦ ꯏꯕꯦꯝꯃ ꯊꯣꯡꯒꯥꯟ ꯃꯌꯥ ꯌꯧꯔꯦ ꯆꯪꯈ꯭ꯔꯣ ꯐꯠꯇꯕꯧ ꯂꯩꯍꯧꯔꯒꯦ ꯑꯗꯣ ꯂꯝ ꯍꯦꯟꯒꯅꯨꯀꯣ ꯂꯩꯍꯧꯔꯒꯦ ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯈꯪꯄꯣꯟꯇꯦ ꯑꯉꯥꯎꯕ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ
ꯃꯃꯥ ꯑꯃꯨꯛ ꯂꯩꯔꯝꯗꯅꯕꯀꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯩꯈꯣꯏꯗꯤ ꯄꯥꯏꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯁꯨ ꯄꯥꯡꯕ ꯉꯝꯗ꯭ꯔꯦꯍꯦ. ꯅꯪꯒꯤꯁꯦ ꯈꯟꯅꯍꯧꯔꯤꯔꯥ? ꯅꯨꯄꯤ ꯉꯥꯛꯇꯅꯦ ꯂꯩꯔꯤꯁꯦ ꯁꯤꯗ ꯗꯔꯀꯥꯔ ꯇꯥꯗꯦꯀꯣ. ꯑꯩꯈꯣꯏꯗꯤ ꯏꯔꯤꯟ ꯇꯟꯕꯤꯅꯦ. ꯊꯕꯛ ꯐꯠꯇꯕꯤ. ꯊꯕꯛ ꯐꯕꯤ ꯅꯣꯏꯅ ꯇꯧꯕꯗꯨꯅ ꯍꯦꯟꯅ ꯃꯆꯨ ꯇꯥꯅꯤ ꯇꯧꯕꯅꯤꯗ. ꯑꯗꯣ ꯉꯥꯏꯈꯣ ꯑꯩ ꯈꯪꯅꯕꯤ ꯑꯃ ꯂꯩꯕꯀꯣ ꯌꯦꯡꯉꯣ ꯑꯩ ꯇꯧꯒꯦꯀꯣ. ꯇꯥꯗ ꯃꯥꯜꯂꯦꯅꯦ ꯁꯦ. ꯍꯤꯟꯖꯥꯡ ꯂꯥꯛꯑꯦꯍꯦ. ꯊꯣꯛꯂꯛꯑꯅꯤ ꯇꯥꯔꯝꯃꯅꯤ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯩ ꯏꯟꯖꯥꯡꯅꯣ? ꯑꯩ ꯍꯤꯟꯖꯥꯡ ꯌꯧꯔꯛꯑꯦ ꯍꯥꯏꯕ. ꯆꯠꯂꯦ. ꯀꯩꯅꯣ ꯁꯤ ꯌꯥꯝꯁꯤꯕꯣ? ꯍꯩꯃꯥ. ꯀꯗꯥꯏ ꯑꯩ ꯄꯤꯒꯦ. ꯏꯁ ꯑꯩꯅ ꯀꯣꯔ ꯅꯪ ꯄꯤꯗꯣꯏꯕ. ꯆꯠꯂꯣꯍꯦ ꯅꯞꯇꯅ. ꯏꯆꯥ ꯁꯤ ꯍꯤꯟꯖꯥꯡ ꯃꯍꯥꯎ ꯌꯦꯡꯉꯣ ꯑꯩꯅ ꯊꯣꯡꯕꯅꯤ. ꯅꯣꯏ ꯗꯥ ꯊꯥꯅꯁꯨ ꯂꯥꯛꯑꯦ. ꯃꯣꯏ ꯉꯁꯤ ꯃꯔꯝ ꯌꯥꯝ ꯃꯣꯏ ꯒꯥꯔꯤꯒ ꯊꯧꯒꯥꯏꯔ ꯂꯥꯛꯑꯦ. ꯑꯩ ꯑꯗꯣ ꯉꯁꯤ ꯈꯤꯇꯪꯗꯤ ꯊꯛꯑꯦ. ꯌꯥꯎꯗꯦꯀꯣ. ꯃꯅꯝꯁꯨ ꯅꯝꯊꯤꯔꯝꯃꯅꯤ. ꯑꯗꯣ I love you. ꯆꯠꯂꯣ ꯄꯛꯇꯦ. ꯃꯃꯨ ꯀꯥꯕ ꯑꯩ ꯆꯪꯉꯦ. ꯍꯥꯎꯔꯦ ꯌꯥꯝꯅ ꯌꯦꯡꯉꯨꯇꯨ. ꯍꯥꯎꯔꯦ. ꯐꯃꯨꯡꯗ ꯀꯩꯅꯣꯝ ꯆꯥꯎꯈꯤꯒꯦ. ꯈꯔ ꯇꯧꯔꯛꯀꯅꯤ. ꯍꯥꯎꯔꯦ ꯌꯥꯝꯅ. ꯑꯩꯁꯨ ꯆꯥꯗꯣꯏꯅꯤꯀꯣ, ꯊꯝꯃꯝꯃꯨꯀꯣ. ꯂꯩꯇꯦ. ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕꯀꯣ. ꯇꯥꯃꯣ ꯄꯣꯠꯁꯤꯡꯗꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯄꯨꯈ꯭ꯔꯦ ꯇꯥꯃꯣ. ꯑꯀꯨꯞꯄ ꯃꯔꯣꯟꯗꯤ ꯍꯣꯔꯦꯟ ꯍꯥꯏꯖꯔꯛꯀꯦ ꯇꯥꯃꯣ. ꯊꯝꯃꯦ ꯇꯥꯃꯣ. ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ? ꯆꯦ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ. ꯏꯁꯤꯡꯁꯨ ꯂꯩꯇꯕꯅꯤ. ꯈꯤꯇ ꯁꯣꯛꯄꯤꯌꯣꯕ. ꯆꯥꯛꯁꯨ ꯈꯔ ꯊꯣꯡꯕꯤꯌꯣ. ꯏꯃꯥꯁꯨ ꯂꯥꯛꯑꯅꯤ. ꯀꯣ ꯆꯦ? ꯍꯣꯏ. ꯑꯩ ꯊꯣꯛꯎꯔꯒꯦ ꯆꯥꯛꯁꯨ. ꯇꯨꯝꯃꯒꯦ. ꯄꯥꯎꯡ ꯀꯌꯥꯝ ꯆꯥꯗꯣ ꯉꯥꯛꯇ ꯄꯨꯔꯒꯦ. ꯍꯣꯏ ꯄꯥꯕꯨꯡ. ꯄꯥꯎꯡꯁꯨ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ. ꯍꯣꯏ ꯄꯥꯕꯨꯡ. ꯀꯩꯅꯣꯅꯦ ꯃꯁꯤꯕꯨ? ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯈꯔ ꯇꯧꯔꯅꯤ. ꯃꯁꯤꯕꯨ ꯉꯥꯎꯔꯕ ꯖꯥꯠꯂꯣꯅꯦ ꯃꯁꯤꯕꯨ?
ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯤ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯁꯤ ꯏꯃꯥ ꯏꯆꯟ ꯂꯥꯛꯑꯣ ꯆꯥꯛ ꯊꯤꯔꯦ ꯂꯥꯛꯑꯣꯃꯦ ꯑꯩ ꯀꯣꯂꯦꯖ ꯊꯦꯡꯉꯅꯤꯌꯦ ꯏꯃꯥ ꯑꯩꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞꯀꯤ ꯄꯩꯁꯥꯗꯣ ꯍꯧꯖꯤꯛ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯇꯧꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯏꯆꯥꯒꯤꯕꯣ ꯏꯃꯥꯒꯤ ꯁꯦꯜ ꯈꯔ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ ꯀꯥꯡ ꯀꯨꯏꯗ꯭ꯔꯦ ꯑꯩ ꯐꯤꯔꯣꯜ ꯈꯔ ꯂꯩꯗꯣꯏꯅꯤ ꯃꯌꯥꯝ ꯂꯩꯔꯤꯗꯣ ꯁꯦꯠꯂꯨ ꯌꯥꯗ꯭ꯔꯣ ꯌꯨꯝꯒꯤ ꯐꯤꯕꯝꯁꯦ ꯈꯔ ꯈꯔ ꯌꯦꯡꯉ ꯋꯥ ꯉꯥꯡꯉꯣ ꯑꯩꯕꯨ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯃꯤꯒꯤ ꯇꯥꯏꯞꯇ ꯑꯍꯟꯅ ꯁꯤꯠꯀꯦ ꯐꯪꯖꯗ꯭ꯔꯕ ꯈꯪꯉꯦ ꯅꯣꯏꯒꯤꯗꯪ ꯇꯧ ꯑꯩꯗꯤ ꯄꯣꯛꯇꯕꯅꯤꯅ ꯆꯥꯔꯣ ꯆꯥꯛ ꯑꯝꯇ ꯆꯥꯅꯨꯅ ꯆꯥꯗ ꯇꯣꯛꯑꯣ ꯆꯥꯛꯁꯦ ꯆꯥꯊꯣꯛꯎ ꯂꯥꯎꯅꯤ ꯅꯪꯕꯣ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯑꯉꯥꯡꯅꯤꯅꯦ ꯀꯩꯅꯣ ꯅꯪꯕꯨ ꯈꯪꯗ꯭ꯔꯕꯣ ꯀꯣꯛ ꯊꯦꯝꯃꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯂꯩꯕꯤꯔ ꯂꯣꯏꯔꯦ ꯃꯥꯒꯤꯁꯨ ꯍꯦꯃꯟꯗ꯭ꯔꯣ ꯃꯥꯏꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯆꯤꯜꯂꯤ ꯃꯌꯥꯝꯁꯤꯒ ꯆꯥꯔꯣꯁꯦ ꯀꯣꯂꯦꯖ ꯆꯠꯄ ꯊꯦꯡꯈꯤꯅꯕ ꯆꯥꯊꯣꯛꯑꯣ ꯑꯩ ꯆꯠꯂꯦ ꯆꯠꯈ꯭ꯔꯣꯀꯣ ꯏꯇꯥꯎ ꯑꯗꯨꯗꯤ ꯍꯣꯏ ꯑꯩ ꯂꯩꯍꯧꯔꯒꯦ ꯊꯣꯏꯕꯤ ꯀꯣꯂꯦꯖ ꯆꯠꯇꯣꯏꯔꯣ ꯂꯥꯛꯑꯣ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ ꯌꯥꯔꯅꯤꯗ ꯂꯥꯛꯑꯣ ꯏꯕꯦꯝꯍꯟ ꯑꯪ ꯇꯥꯗ ꯅꯪ ꯂꯥꯛꯑꯕꯣ ꯂꯥꯛꯑꯦ ꯇꯥꯗ ꯍꯟꯗꯛꯀꯤ ꯊꯥꯒꯤ ꯁꯦꯟꯐꯝꯗꯣ ꯈꯤꯇꯪ ꯊꯨꯅ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯇꯥꯗ ꯍꯣꯏꯗ ꯍꯣꯔꯦꯟ ꯄꯤꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯪ ꯇꯥꯗ ꯌꯥꯏꯌꯦ ꯍꯣ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯐꯖꯅ ꯇꯧꯔꯝꯃꯨꯀꯣ ꯃꯄꯥꯟꯒꯤꯗꯣ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯀꯅꯥꯅꯣ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯉꯝꯃꯦꯗ ꯑꯩꯕꯨ ꯅꯨꯄꯥ ꯀꯣꯏꯗ꯭ꯔꯤ ꯌꯥꯝ ꯈꯠꯀꯅꯨ ꯆꯪꯉꯣ ꯌꯥꯝ ꯈꯠꯀꯅꯨꯀꯣ ꯑꯩ ꯗꯨꯀꯥꯟ ꯆꯠꯂꯨꯒꯦ ꯂꯩꯖꯥ ꯑꯝꯇ ꯉꯥꯏꯈꯣ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯑꯝꯇ ꯍꯪꯒꯦ ꯑꯁꯦꯡꯕꯗ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯄꯛꯀꯅꯤ ꯀꯩꯅꯣ ꯃꯣꯏ ꯃꯌꯥꯝꯕꯅꯤ ꯀꯣꯏꯅꯩꯔ ꯍꯥꯏꯔꯣ ꯈꯪꯗꯦꯍꯦ ꯅꯣꯏ ꯋꯥꯔꯤꯁꯦ ꯑꯩ ꯆꯠꯂꯦ ꯀꯩꯝ ꯇꯥꯁꯤꯟꯅꯗꯕꯤ ꯆꯠꯈꯤꯅꯤ ꯃꯁꯦ ꯃꯀꯣꯛꯁꯦ ꯂꯩꯈꯠꯂ ꯃꯥꯜꯂꯦ
ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯅꯨꯡꯁꯤꯖꯔꯒ ꯀꯣꯂꯦꯖ ꯀꯥꯔꯁꯤꯐꯧ ꯍꯥꯏꯕ ꯉꯝꯗ꯭ꯔꯗꯤ ꯅꯨꯄꯥ ꯊꯣꯛꯇꯦꯕꯣ. ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯐꯖꯕ ꯂꯩꯔꯥꯡꯗꯣ ꯈꯣꯏꯃꯨ ꯑꯃꯒꯤ ꯇꯨꯡ ꯏꯟꯈꯤ ꯇꯥꯕꯅꯤꯅꯦ ꯏꯇꯥꯎ. ꯂꯥꯞꯅ ꯌꯦꯡꯖꯕ ꯈꯣꯏꯃꯨ ꯑꯣꯏꯇꯥꯕꯅꯤ ꯏꯇꯥꯎ. ꯊꯣꯡꯒꯥꯟꯗ ꯐꯝꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ. ꯂꯩꯀꯥꯏ ꯑꯣꯏꯕꯗꯨꯗ ꯃꯇꯥꯡ ꯆꯥꯗꯕꯒꯤ ꯍꯥꯏꯗꯕꯅꯤꯗ ꯏꯇꯥꯎ. ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯔꯤꯅꯦ. ꯃꯇꯥꯡ ꯆꯥꯕ ꯆꯥꯗꯕ ꯌꯥꯔꯣꯏꯅꯤ ꯏꯇꯥꯎ. ꯃꯤ ꯈꯣꯏꯃꯨ ꯑꯃꯅ ꯊꯤꯜꯂꯛꯑꯝꯕ ꯍꯥꯏꯕꯁꯤ ꯂꯣꯏꯔꯕꯅꯤꯅꯤ ꯏꯇꯥꯎ. ꯅꯪ ꯅꯨꯄꯥ ꯌꯥꯝ ꯊꯤꯅ ꯊꯣꯛꯇ꯭ꯔꯤ. ꯅꯨꯄꯥ ꯊꯣꯛꯑꯗꯤ ꯆꯦꯂꯦꯟꯖ ꯍꯦꯛꯇ ꯇꯧꯅꯁꯤꯅꯦ. ꯍꯦꯛ ꯉꯝꯃꯕ ꯏꯇꯥꯎ. ꯉꯥꯅꯨ ꯂꯥꯕ ꯐꯖꯕ ꯑꯃꯒ ꯄꯣꯠꯀ ꯅꯇꯥꯎ ꯀꯣꯡꯒꯤ ꯏꯇꯥꯎ. ꯅꯇꯥꯎ ꯇꯧꯔ. ꯑꯗꯨꯒ ꯅꯨꯄꯥ ꯊꯣꯛꯏꯁꯨ ꯍꯥꯏꯕꯤꯅꯤ. ꯉꯝꯗ꯭ꯔꯦꯗꯅ ꯌꯨ ꯆꯦꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯍꯥꯏꯔꯒ ꯃꯆꯤꯟꯗꯩꯅ ꯑꯩ ꯍꯣꯃꯣꯅꯤꯅ ꯆꯠꯇꯥꯕ. ꯌꯥꯔꯦ ꯏꯇꯥꯎ. ꯀꯩꯅꯣ ꯍꯌꯦꯡ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯁ ꯉꯝꯃꯔꯣꯏꯗ꯭ꯔꯣ? नुपा मसाने ꯍꯥꯏꯔ को ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ? ꯐꯖꯩꯗ ꯅꯕꯥꯅꯤꯒꯤ ꯆꯦꯂꯦꯟꯖꯇꯨꯗꯤ ꯏꯕꯣ. ꯍꯦꯛ ꯉꯝꯃꯕ ꯑꯩꯅ ꯉꯥꯅꯨ ꯄꯣꯠ ꯉꯝꯗ꯭ꯔꯦꯗꯅ ꯑꯩ ꯍꯣꯃꯣꯅꯤ. ꯚꯥꯞ ꯇꯥꯔꯦꯀꯣ? ꯂꯥꯛꯑꯣ ꯕꯥꯇꯣꯟ ꯇꯧꯔꯁꯨ ꯂꯥꯛꯑꯣ ꯊꯦꯡꯉꯦ. ꯑꯗꯨꯕꯨ ꯅꯝꯕꯔꯗꯤ ꯁꯣꯏꯗꯅ ꯂꯧꯒꯅꯤ. ꯑꯝꯇ ꯉꯥꯏꯈꯣꯅꯦ. ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯑꯝꯇ ꯄꯤꯔꯝꯕ ꯌꯥꯒꯗ꯭ꯔꯣ? ꯄꯤꯔꯝꯃꯣꯏ, ꯀꯩꯗꯧꯔꯒꯦ? Thanin! Thanin! Kaya ito yun, yam na nila mina. Masayawag siyang tawag sa kita ng ito. Ado, sabihin ng balaw eh. Tu, siyang mo to. Ngasi tayo di, waiting ka tingnan na ni. Ado, ito, sobe ate ko. Nang chuba, ang kita karibita. Ibungo, angang ni na farabane. Hujiki matamjita de. Ado, nang sa tuyo katay dono, tokas lo.
ꯉꯥꯏꯈꯣ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯔꯕ ꯅꯪꯁꯨ ꯀꯣꯏꯒꯗꯕ ꯑꯩꯅ ꯂꯨꯍꯣꯡꯉꯕ ꯅꯪꯁꯨ ꯍꯣꯡꯒꯗꯕ ꯑꯗꯣ ꯈꯨꯗꯣꯝꯕꯤꯗ ꯊꯤꯜꯂꯣ ꯅꯇꯥꯎ ꯑꯩ ꯂꯩ Phone lại. Tôi bay có làm không? Hello? ꯍꯜꯂꯣ Hello? ꯑꯩ ꯄꯥꯝꯃꯩꯕꯅꯤ ꯅꯤ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ. ꯑꯗꯣ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛꯄꯣ ꯁꯨꯝ ꯂꯩꯔꯝꯕꯅꯤꯗ. ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯅꯪꯒꯤ ꯑꯋꯥꯠꯄ ꯂꯩꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯎ 하이렇게. ꯑꯗꯣ ꯗꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯉꯣ. ꯀꯅꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ? ꯀꯅꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ? ꯅꯨꯄꯥꯅꯤ ꯅꯨꯄꯥꯗꯨ ꯀꯩꯅꯣ? ꯐꯤꯂꯣꯁꯣꯐꯤ. ꯀꯩꯅꯣ ꯍꯜꯂꯣ ꯗꯥ ꯄꯥꯝꯃꯤꯕ ꯏꯅꯥꯎꯄꯤꯅꯦ ꯃꯥꯅ ꯐꯣꯟ ꯄꯥꯏꯍꯧꯕꯅꯦꯕ. ꯑꯁ ꯑꯗꯣ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯆꯥꯛ ꯊꯣꯡꯉꯤꯌꯦ. ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯩ ꯊꯝꯃꯒꯦ. ꯅꯪ ꯁꯤꯗꯤꯕꯀꯣ ꯆꯨꯝꯗꯣꯏꯅꯤ ꯏꯕꯦꯝꯃ. ꯅꯪꯗꯤ ꯐꯣꯟꯗ ꯆꯤꯟꯊꯤꯕꯒꯤ ꯕꯦꯁ ꯆꯤꯟꯊꯤꯕꯤ ꯑꯦꯋꯥꯔꯗ ꯂꯧꯕ ꯌꯥꯔꯅꯤ. 이봉아, 봐봐. 이봉아, 그이더러기래 능보, 나 상암 들어보, 그시 어디다 봐봐. 사이싱 자토르슬러, 그시 인드레다 봐봐. 봐봐 어둠 사통 비르라. 거긴 강기네, 와리 사가다 봐야암데, 라올로, 이빠가 짝짝홈 자토르슬러, 능기 뜨는기 들은 거 많이 떨어봐. 능기에도 많이 떠봐, 똥닝 떠보든지 야로니 붕어. 라올로, 사이싱 자토르슬러, 빠가 내, 분나 와리고 따이 사나나 봐. 라올로, 라오고. 자호가죠. ꯇꯥꯍꯧꯗꯣꯏꯅꯤ ꯀꯩꯅꯣ 이짠 스쿨 할래라 ꯅꯠꯇꯦꯗ ꯀꯣꯏꯕ ꯆꯠꯂꯨꯕꯅꯤ. 스쿨 드레스다 온통나 빡사기래다 नत्रगा देका चलेरा इस अदुदी यादे ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯂꯤꯁꯤꯕꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯏꯔꯣꯏ. ꯈꯪꯗ꯭ꯔꯥ? अदो इसान नोई दामेक्सिबो इफा फजद्रबो यिंगाद्रबो ꯗꯥ ꯃꯦꯛꯁ. हाउने ꯋꯦꯗꯔꯁꯤꯒꯅꯦ ꯑꯃꯨꯛꯀ ꯃꯌꯥꯝ ꯃꯥꯜꯂꯦ. ꯍꯦꯟꯃꯟꯗ꯭ꯔꯣ ꯁꯤꯗꯤ ꯐꯖꯅ ꯍꯥꯏꯔꯦ ꯌꯥꯔꯣꯏ ꯑꯩꯁꯤꯕꯨ ꯌꯦꯡꯕ ꯌꯥꯗ꯭ꯔꯕ ꯏꯅꯥꯛ ꯅꯥꯛꯇ꯭ꯔꯕꯣ ꯌꯥꯗ꯭ꯔꯕꯕ ꯉꯝꯃꯣ ꯀꯪ ꯃꯃꯥꯟ
ꯋꯦꯗꯔꯁꯤꯅꯅꯦ ꯍꯥꯏꯔꯝꯃꯤ ꯑꯁ ꯅꯪ ꯁꯨꯕ ꯂꯥꯛ ꯀꯥꯟꯅꯔꯣꯏ ꯂꯥꯛ ꯄꯤ ꯑꯃ ꯄꯥꯏꯔꯁꯤ ꯂꯥꯛ ꯅꯍꯥꯟ ꯅꯝꯕꯔ ꯂꯧꯈꯤꯕ ꯅꯨꯄꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯣ? ꯃꯔꯛ ꯃꯔꯛꯇ ꯁꯥꯟꯅꯩ. ꯅꯪꯒꯤꯗꯤ ꯅꯝꯕꯔ ꯄꯤꯈ꯭ꯔꯦ, ꯑꯩꯒꯤꯗꯤ ꯗꯥ ꯊꯥꯅꯤꯜꯒꯤ ꯅꯝꯕꯔ ꯄꯤꯕꯤꯗ꯭ꯔꯦ. ꯑꯗꯣ ꯗꯥ ꯃꯦꯛꯁꯇ ꯐꯣꯟ ꯑꯃ ꯇꯧ. ꯑꯁ ꯇꯧꯍꯦꯀꯣ. ꯃꯉꯣꯟꯗꯩ ꯂꯧꯁꯦ ꯍꯥꯏꯕ ꯅꯝꯕꯔꯗꯣ. 사진 야우더라고. ꯉꯥꯏꯈꯣ ꯌꯥꯎꯋꯦ. 아주 기타 짜긴다. 이보 너를 나진네 안 뽑토 다리고 나마 24 hour 키다 잡다 라인이 칸데 스페셜 또 이보 나마 야래 에 토비니네 헬로 Hello, Dá Max? 하우 에 칸칸 하이드주 칸 에 난 폰도 이제 제 무슨 한게 하러 Nattehe. Kaygi jayno. ꯑꯩ ꯌꯥꯗ꯭ꯔꯦꯅꯦ ꯍꯟꯗꯛꯇꯤ ꯄꯥꯗ ꯄꯥꯈꯠꯂꯦ ꯑꯗꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣꯅꯦ Atay kaysu natteda. Dá Thanilgi numberdo amta thabiwa hage tawbanida. 이스 ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯣꯏ ꯗꯥ ꯊꯥꯅꯦꯜ ꯅꯝꯕꯔꯔꯣ Hoy. ꯑꯩꯗꯤ ꯆꯩ ꯄꯤꯖꯗꯣꯏꯔꯥꯅ ꯈꯜꯂꯨꯔꯦ ꯍꯣꯏ ꯑꯗꯣ ꯊꯥꯔꯦ ꯑꯗꯣ ꯅꯨꯡꯁꯤ ꯋꯥꯔꯤ ꯐꯨꯗꯅꯒꯦ ꯍꯥꯏꯔꯣ Nattehe. ꯄꯥꯈꯪ ꯂꯩꯁꯥꯕꯤꯉꯩ ꯁꯥꯟꯅꯍꯧꯗꯅ ꯍꯌꯦꯡ ꯅꯪꯅ ꯑꯇꯣꯞꯄꯗ ꯂꯩꯔꯒ ꯍꯥꯏꯌꯄꯣꯠꯇꯦ ꯊꯝꯃꯦ Hoy. ꯀꯣ 마땅히 짜기ದ್ರೆ. ꯑꯩ ꯅꯝꯕꯔꯁꯤꯕꯣ ꯃꯤ ꯑꯩ ꯅꯝꯕꯔꯁꯤꯀꯣ ꯂꯩꯀꯥꯏꯁꯤꯗ ꯂꯩꯇꯕ ꯑꯃ ꯂꯩꯇꯕ ꯈꯔ ꯄꯣꯄꯨꯂꯔ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯁꯥꯖꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯈꯦꯠꯂꯦꯕ ꯑꯩꯅ ꯈꯔ ꯄꯣꯄꯨꯂꯔ ꯑꯣꯏꯕꯅꯤꯅ 사마이두가. Thai. ꯁꯤ ꯗꯥ ꯊꯥꯅꯤꯜꯒ ꯅꯪꯒ ꯄꯨꯜꯂꯛꯄꯅꯤ ꯀꯣꯜ ꯇꯧꯁꯜꯂꯨꯁꯤ. ꯑꯩ ꯅꯝꯕꯔꯅꯦ ꯍꯥꯏꯌꯣꯕꯁꯦ. ꯀꯣꯜ ꯇꯧꯔꯒ ꯑꯝꯇ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯍꯥꯏꯕ. ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯥꯏꯔ ꯂꯣꯏꯔꯦ ꯅꯪꯅ. ꯁꯦꯕ ꯇꯧꯔꯣꯁꯤ. Dá Thanil. Kaydawrige? Ay Thoibine. Nattiye laijagine. Tap tawsalo. Horen call tawhalake. Horen wari fazan sananko. Thamage. Kamita ko ibiyama nange. ꯑꯗꯣ ꯑꯩ ꯆꯠꯂꯦꯀꯣ. ꯕꯥꯏ ꯆꯠꯂꯦ. ꯌꯥ. Ay horen phone tawdane ay chalage bye. Chale. ꯗꯥ ꯊꯥꯅꯤꯜꯗ ꯐꯣꯟ ꯇꯧꯁꯟꯒꯦ. ꯈꯪꯅꯤꯕ. ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯨꯠꯇ ꯁꯥꯖꯟꯒꯦ. ꯅꯩꯁꯟꯒꯦ. ꯉꯝꯒꯗ꯭ꯔꯅꯦ ꯑꯩꯕꯨ ꯈꯪꯗꯦꯗ. ꯆꯠꯂꯤꯅꯦ. ꯋꯦꯇꯤꯡꯒꯗꯤ ꯂꯩꯇꯦꯅꯦ. ꯄꯥꯏꯔꯦ. ꯗꯥ ꯊꯥꯅꯤꯜ. ꯇꯥꯏ ꯑꯩ ꯈꯪꯕ꯭ꯔꯣ? ꯑꯗꯣ ꯅꯨꯄꯥꯅ ꯍꯥꯟꯅ ꯉꯥꯡꯅꯕꯅꯤꯀꯣ ꯋꯥꯁꯦ. ꯋꯥ ꯈꯤꯇ ꯉꯥꯡꯕꯁꯨ ꯌꯥꯕꯅꯦ. ꯊꯣꯏꯕꯤꯁꯦ ꯌꯥꯝ ꯐꯩꯀꯣ. ꯗꯥ ꯊꯥꯅꯤꯜ ꯈꯨꯝꯃꯛꯑꯣ. ꯇꯥꯗ꯭ꯔꯣ? ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯦ. ꯏꯃꯥꯅ ꯀꯧꯔꯦ. ꯊꯝꯃꯦ. ꯊꯝꯃꯦ. ꯕꯦꯝꯃ ꯍꯤꯟꯖꯥꯡꯁꯤꯕꯨ ꯀꯔꯤ ꯊꯣꯡꯁꯤ ꯍꯥꯏꯅꯣꯅꯦ? Ima, yerum thongaje. ꯑꯣ ꯌꯥꯔꯦ. ꯏꯃꯥ ꯑꯩꯈꯣꯏ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯔꯁꯤ. ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯇꯔꯥ ꯀꯨꯟ ꯌꯥꯝ ꯆꯨꯏ ꯍꯩꯅꯗꯦ ꯍꯥꯏꯕ. ꯍꯣꯏ ꯁꯥꯁꯤ.
ꯅꯣꯏꯅ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯀꯥꯟꯗꯅꯦ ꯁꯥꯒꯗꯕꯅꯤ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯒꯤꯗꯃꯛꯇꯅꯦ ꯏꯃꯥꯅ ꯍꯤꯡꯉꯤꯁꯤ ꯏꯃꯥꯗꯣ ꯑꯩꯗꯤ ꯁꯛ ꯐꯖꯕꯅꯤꯅ ꯌꯥꯗꯦ ꯅꯨꯄꯥ ꯍꯦꯛꯇ ꯏꯟꯅꯔꯛꯑꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯈꯨꯝꯗꯣꯏꯅꯣ ꯅꯨꯄꯥ ꯍꯥꯏꯔꯛꯄꯗ ꯅꯣꯏ ꯑꯅꯤꯅꯅꯦ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕꯅꯦ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯂꯩꯃꯤꯟꯅꯗꯧꯔꯤꯕ ꯅꯨꯄꯥꯗꯣ ꯃꯁꯥꯒꯤ ꯁꯦꯟ ꯊꯣꯛꯄ ꯑꯣꯏꯒꯗꯕ ꯑꯗꯨꯒ ꯅꯣꯏ ꯅꯁꯥꯁꯨ ꯁꯦꯟ ꯊꯣꯛꯀꯗꯕꯅꯤꯀꯣ ꯑꯗꯣ ꯏꯃꯥ ꯅꯨꯄꯤꯗꯤ ꯅꯨꯄꯥꯅ ꯂꯩꯕꯤꯒꯗꯕꯅꯤ ꯍꯥꯏꯗꯥꯏꯅꯦ ꯅꯨꯄꯥꯅ ꯄꯨꯁꯜꯂ ꯆꯥꯒꯗꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯅೋ ꯅꯨꯄꯥ ꯈꯛꯇꯔꯣ ꯁꯨꯕ ꯅꯣꯝꯕ ꯉꯝꯃꯤꯁꯨ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯈꯟꯕꯗꯒꯤꯅꯦ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯉꯤꯁꯤꯡꯁꯦ ꯅꯁꯥ ꯊꯕꯛ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗ ꯂꯨꯍꯣꯡꯒꯗꯕ ꯃꯔꯛꯇ ꯆꯦꯟꯈ꯭ꯔꯗꯤꯅꯦ ꯏꯃꯥꯗꯤ ꯀꯩꯁꯨ ꯌꯦꯡꯉꯛꯑꯣꯏꯗꯧꯕꯅꯤꯀꯣ ꯑꯗꯣ ꯏꯃꯥ ꯍꯜꯂꯣ ꯑꯗꯨ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯆꯥꯛ ꯊꯣꯡꯉꯝꯕꯅꯤ ꯍꯌꯦꯡ ꯀꯣꯂꯦꯖ ꯆꯠꯀꯗ꯭ꯔꯣ ꯆꯠꯀꯅꯤ ꯑꯗꯨ ꯅꯃꯥꯟꯅꯕꯤꯒ ꯆꯠꯇꯣꯏꯔꯣ ꯃꯥꯗꯤ ꯍꯌꯦꯡ ꯄ꯭ꯔꯣꯝ ꯂꯩ ꯍꯥꯏꯕꯅꯦꯕ ꯃꯥꯗꯤ ꯆꯠꯂꯔꯣꯏ ꯑꯗꯨꯗꯤ ꯍꯌꯦꯡ ꯅꯪ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯊꯦꯡꯅꯁꯦ ꯑꯔꯨꯕ ꯑꯃ ꯂꯩꯌꯦ ꯍꯥꯏꯗꯧꯕ ꯗꯥꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯑꯩ ꯊꯝꯃꯒꯦ ꯏꯃꯥꯅ ꯀꯧꯔꯦꯀꯣ 이찬! ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯌꯣ ꯍꯥꯏꯅꯣ? ꯅꯥꯃꯦꯛꯁꯦ ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯒꯦꯁꯦ ꯆꯟ ꯉꯥꯏꯈꯣꯅꯦ ꯆꯟ ꯀꯩꯗꯧꯔꯒꯦꯅ ꯅꯣꯏ ꯗꯥ ꯃꯦꯛꯁꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯁꯦ ꯌꯥꯕꯤꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯁꯨ ꯊꯃꯣꯏ ꯊꯤꯛꯀꯃꯜꯂꯦ ꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯗꯥꯀꯔꯅꯖꯦ ꯑꯩꯗꯤ ꯑꯉꯥꯡꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯉꯥꯃꯨꯀꯪ ꯃꯥꯟꯕꯁꯤꯗ ꯑꯩ ꯌꯥꯕꯗꯤ ꯁꯨꯡꯉꯝ ꯉꯝꯗꯦ 이찬, 심하디 ꯈꯪꯉꯣ. ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯅꯪꯕꯨꯅꯦ. ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤ. ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯏꯕꯁꯤꯡꯗꯣ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ. ꯏꯀꯥꯏꯕ ꯈꯪꯉꯤ. ꯑꯩ ꯁꯛꯇꯤ ꯈꯪꯉꯤ. ꯅꯪꯒ ꯌꯦꯡꯅꯔꯨꯕꯗ ꯉꯧꯕꯁꯤ ꯅꯪꯅ ꯈꯔ ꯍꯦꯟꯕ ꯃꯥꯜꯂꯤ. ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯈꯪꯉꯣ. ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤ. ꯅꯥꯃꯦꯛꯁ ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ ꯆꯟ, ꯁꯤꯃꯗꯤ ꯈꯪꯉꯣ. ꯅꯪ ꯐꯣꯟꯗꯣ ꯑꯩꯅ ꯁꯣꯏ ꯂꯩꯔꯛꯀꯅꯤ. ꯑꯗꯨꯒ ꯅꯪ ꯑꯩꯅ ꯁꯣꯏꯗꯅ ꯀꯣꯏꯅꯤ. ꯁꯤ ꯉꯝꯗ꯭ꯔꯕ ꯅꯪ ꯗꯥꯃꯦꯛꯁꯦ ꯑꯩ ꯅꯠꯇ꯭ꯔꯦꯗꯅ. ꯈꯪꯅꯤ ꯅꯪ. ꯂꯣ ꯏꯇꯥꯎ ꯆꯠꯁꯤꯂꯣ. ꯌꯥꯔꯦ ꯌꯥꯔꯦ ꯊꯩꯕꯤ ꯉꯁꯥꯏꯃꯨꯛꯇꯪ ꯆꯠꯂꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯧꯁꯤꯗꯅ ꯍꯣꯏ ꯌꯥꯏ ꯂꯥꯛ
ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯌꯥꯒꯗ꯭ꯔꯣ ꯊꯣꯏꯕꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯊꯝꯂꯤꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯒꯤ ꯂꯩꯀꯣꯜ ꯅꯪꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤꯖꯒꯦꯀꯣ ꯅꯪꯁꯨ ꯃꯨꯟꯅ ꯈꯜꯂꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯖꯒꯦ ꯅꯪꯁꯨ ꯈꯜꯂꯒ ꯄꯥꯎꯈꯨꯝꯗ ꯄꯤꯔꯛꯎꯀꯣ ꯄꯨꯡꯁꯤ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯩ ꯌꯨꯝ ꯍꯜꯂꯦ ꯃꯥꯁꯨ ꯂꯥꯛꯑꯝꯃꯅꯤ ꯇꯥꯐꯝ ꯍꯩꯕꯒꯤ ꯄꯥꯈꯨꯝꯗꯣ ꯑꯩ ꯈꯜꯂꯒ ꯍꯥꯏꯒꯦ ꯆꯠꯁꯤꯂꯣ ꯊꯣꯏꯕꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤꯖꯒꯦꯀꯣ ꯆꯦ ꯉꯥꯎꯔꯕꯅ ꯑꯩꯁꯤꯅ ꯑꯗꯨꯝ ꯅꯣꯛꯏꯗꯣ ꯁꯣꯟꯅꯨ ꯆꯨꯔꯕꯅ ꯑꯁ ꯇꯥꯏꯟꯗꯦꯍꯦ ꯃꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯗ ꯉꯥꯎꯖꯕꯅꯤ ꯑꯉꯥꯡ ꯅꯣꯏ ꯈꯪꯉꯔꯣꯏ ꯇꯨꯝꯃꯁꯦ ꯅꯁꯛꯇꯣ ꯌꯦꯡꯉꯨ ꯇꯨꯝꯃꯁꯦ ꯑꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯥ ꯍꯥꯏꯁꯦ ꯂꯕꯦꯔꯤꯌꯥ ꯅꯥꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯣꯀꯦ ꯅꯣꯛꯐꯦꯠꯀ ꯇꯧꯗꯅ ꯑꯃꯨꯛ ꯀꯥꯏꯅꯕꯗ ꯆꯔꯥ ꯍꯦꯟꯅꯗꯤ ꯈꯪꯗ꯭ꯔꯤ ꯇꯨꯝꯃꯣ ꯌꯥꯔꯦ ꯏꯆꯦ ꯁꯥꯕꯤꯔꯅꯨꯋꯣ ꯇꯨꯝꯕ ꯌꯥꯗꯕꯩ ꯇꯨꯝꯗ꯭ꯔꯤꯅꯦ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯇꯨꯝꯃ ꯌꯥꯔꯦ ꯇꯨꯝꯃꯦ ꯑꯩꯈꯣꯏ ꯌꯥꯔꯦ 이붕어, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ. ꯁꯤꯗ ꯑꯃꯨꯛꯇ ꯐꯝꯃꯨ. ꯏꯄꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯁꯤ. ꯍꯣꯏ ꯕꯕꯥ. ꯅꯪ ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯕꯛꯁꯦ ꯐꯖꯅ ꯇꯧꯕ ꯌꯥꯕꯅꯤ. ꯁꯣꯝꯗ ꯏꯄꯥ ꯏꯖꯥꯗ ꯂꯩꯕꯁꯤꯗ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯪ ꯅꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯗꯦ. ꯇꯧꯒꯗꯕꯁꯨ ꯇꯧꯗꯦ ꯏꯄꯥ ꯃꯆꯥ ꯅꯪꯕꯣ. ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯧꯅ ꯏꯕꯨꯡꯉꯣ ꯅꯪꯕꯣ. ꯍꯣꯏ ꯕꯕꯥ. ꯈꯪꯗꯦ. ꯊꯥ ꯈꯔꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯀꯣ. ꯑꯗꯨꯒ ꯏꯃꯨꯡꯁꯤ ꯀꯣꯏꯒꯗꯕ ꯅꯨꯄꯤ ꯑꯃ ꯌꯦꯡꯉꯁꯤ. ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ나. ꯄꯥꯕꯣ, ꯑꯗꯨꯒꯤ ꯑꯗꯨꯝ ꯌꯥꯅꯤ ꯀꯩꯗꯧꯔꯒꯦ ꯄꯥꯕꯣ? ꯑꯗꯨꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦꯕ. ꯅꯪꯅ ꯇꯧꯔꯤꯕꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯒꯗꯣꯔꯤꯕꯅꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯅꯗꯤ ꯌꯥꯔꯣꯏꯀꯣ ꯅꯨꯄꯥ ꯃꯆꯥ. 나타넬! 응, 따ye. 상호. ꯕꯦꯃꯥ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯑꯧ ꯄꯥꯕꯨꯡ. ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯝꯃꯣ. ꯏꯄꯥ ꯃꯅꯤꯡꯕꯣꯛꯇ ꯆꯪꯉꯨꯒꯤꯀꯣ. ꯑꯧ ꯄꯥꯕꯨꯡ. 나타넬ꯁꯦ ꯀꯩ ꯏꯟꯖꯥꯡꯅꯣ ꯁꯤꯕꯣ? ꯌꯦꯟ ꯊꯣꯡꯕꯅꯦ. ꯄꯤꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯁꯤꯕꯣ. ꯁꯨꯝ ꯄꯤꯖꯅꯤꯡ ꯇꯧꯕꯅꯦꯍꯦ. ꯑꯗꯣ ꯗꯥꯊꯥꯅꯤꯜ ꯅꯪ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯌꯥꯝ ꯈꯪꯕ ꯃꯥꯜꯂꯤꯗ. ꯑꯩꯗꯤ ꯈꯔ ꯑꯗꯨꯝ ꯇꯧꯕꯅꯦ. ꯑꯩ ꯆꯠꯂꯒꯦ. ꯊꯤꯟꯗꯣꯛꯇꯣꯏꯅꯦ. ꯏꯟꯖꯥꯡꯗꯤ ꯑꯝꯇ ꯊꯝꯃꯨꯒꯦꯀꯣ.
ꯅꯪ ꯈꯜꯂꯕꯣ? ꯗꯥꯄꯝ ꯍꯩꯕ ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯤ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯀꯣꯜ ꯇꯧꯔ ꯍꯥꯏꯔꯛꯑꯒꯦ ꯁꯦꯁ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯤ ꯍꯦꯛꯇ ꯂꯩꯔꯝꯃꯤꯅꯦ ꯂꯣꯟ ꯂꯣꯟꯅ ꯅꯩꯔꯦꯍꯦ ꯅꯪꯁꯨ ꯍꯦꯔꯣ ꯅꯪꯁꯨ ꯌꯥꯏꯍꯦ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯌꯦꯟ ꯑꯍꯥꯟꯕ ꯈꯣꯡꯕꯗ ꯂꯥꯛꯄ꯭ꯔꯥ ꯀꯩꯅꯣ 이러잖아 보는 거. 루자리. 사이드 코인을 내게노. 미나 뭔가 이런 거 한기니 이거. 미나 좀 해달리고. 미게 와봐 기다려 뭐 강대. 야 일로 와서